खुदी 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 नुक्सीगे खुदी थमोइगे खुदी 여기 시키시다. 소이들아. 그때 소이들 무슨 뭐 봐봐. 그는 시리즈는 보긴 봐네. 넌 이제 좀 뒤좀 해고 시더니까. 좀매. 아이 짐다 파잖아 한가보네. 아다 밈래네. 엠다 홍게. 아 나만 실례 먹고. 이봐 아두 누피두기 샤코 깍두가 하이라디 호일라야디 눅나가 도목도자니보 호이네. 누누피도 멍엄니고. 아생이가 다락되잖니. 잘라로시라봐. 낭주 나릴디 이봐 강노. 하 헤니 봐. 강해. 실례 오래. 그래도 강. 하시다. 제가 강. 제가 두절. 제가 강. 잘라로시라 뭐 강 먹니. 뭐 볼로. 라오네. 라오네. 아이지 빠우 바갈래. 그럼 섬드네 해라. 그럼 마붕갈래랍니다. 그럼 게네 할게 하 시작 소이들어. 소이들어 소이들어봐. 두두두. 아심 아심 무지 어디니. 소이들어 헤이 까이노봐. 왔어 성가다래. 따라오봐. 시즈님이. 이봐. 시즈님 소이드네. 이봐 이 아이디어 엄 레이디 헤이 이 아이디어 놈이. 아이 신탁해 짱노르지 자. 푸럭드는 시나봐. 뭐. 이싱탁게 하이다르네. 아 두칸데 ꯆꯠꯂꯒꯅꯦ. 미네랄 워터도 ꯑꯗꯨ ꯊꯛꯇꯥꯕ. ꯑꯗꯨꯁꯨ ꯅꯪ ꯆꯨꯝꯃꯤ ꯑꯃ ꯋꯥꯔꯤꯅꯦꯅ. ꯐꯔꯛꯇꯤ ꯇꯥꯏꯌꯦ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯄꯨꯊꯣꯛꯑꯝꯃꯤꯁꯤꯁꯨ ꯐꯔꯛꯇꯤ ꯇꯥꯏꯌꯦ ꯀꯔꯤꯗ ꯑꯣꯏꯗꯣꯏꯅꯣ ꯂꯩꯔꯦ. ꯈꯪꯉꯦ ꯃꯁꯤꯂꯦꯝ. 아이 고도 노이보. 실례모. ꯁꯤꯂꯦꯝꯃꯣ 까이놈 ꯃꯁꯤ ꯃꯊꯛꯁꯤꯗꯅꯦ. ꯌꯦꯡꯉꯒ ꯂꯩꯔꯝꯃꯣ. 미탄 레옹 ꯀꯨꯅꯤ ꯐꯠ ꯆꯠꯂꯒꯅꯦ. ꯄꯪꯍꯥꯛ. ꯂꯩꯔꯝꯃꯣꯀꯣ. ꯂꯩꯔꯝꯃꯣꯀꯣ. ꯂꯩꯔꯝꯃꯣ. 아이는 뭐니 짝지고. 미엔 만남 다 됐다 우지. 지금지고 좀 무슨 모자라 컨데. 아이 묵으라가 묵 저럽다나. 릭나도부 레이블 레이자라네. ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯅꯦ ꯍꯣꯏꯅꯦ ꯌꯥꯏꯃ. ꯁꯤ ꯀꯦꯕꯜ ꯋꯦꯌꯔꯁꯦ ꯁꯦꯝꯕ ꯁꯥꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯨꯄꯤꯁꯦ ꯁꯤ ꯌꯥꯔꯦꯕ ꯉꯥꯡ ꯂꯩꯔꯅꯨ ꯄꯄ ꯆꯠꯂꯣꯃꯤ. 아스. 까이는 뭐니 떠오르시나. 랑 남자 까이는 뭐니 떠오르시고. 또 아드다 타시 아드다. 아, 이 바깥다. 아무래도 떠오르시. 야 미용. 제 가kal로. ꯑꯩ ꯀꯥꯒꯦꯁꯦ 나 좀 미워 제 가kal로. 까이는 뭐니 떠오르시고. 나 그래 뚜밀려. 가kal로. ꯀꯩꯔꯥꯡꯉꯦ ꯇꯧꯔꯤꯁꯤꯒ 가kal로. 아스. 가라고 왕 가kal로. ꯆꯦꯛꯂꯛꯑꯗꯤ 저 그수 뛰어. 스타즈 야 lumbai 타입다가. 우리 봐. 레이브럼 뒤에 오면 봐. 어이 케이블 ꯁꯦꯝꯕ ꯃꯥꯟꯅꯕ ꯁꯤꯝ ꯀꯛꯊꯠꯂꯒꯦ 야래 오빠 자노 야래. 우리 미우 아무 다나드는 너. ꯁꯤ ꯀꯛꯊꯠꯂ ꯁꯝꯃꯗꯤ ꯍꯦꯟꯅ ꯃꯥꯜꯂꯣꯏꯗ꯭ꯔꯣ 야래 오빠 자노 야래. 헤이 피 보빔 레이리네 만브링 거드는 도대. 시음지도 괜찮아가 마탁 때문에 이거지라 야예. 꿈들어. 곰들할게 빠이고 이 바깥. 아무래도 떠오르시. 빡갈로는 어디 더고요. 헤이 일로 미 몽동 짱도이로. 로이래. 바보 아코이 케이블 셈마 락샤바 안타 적지렇게 정우 예 세무 마탁 셈다 가자게 까로 안될 까게. 정우 헤이 레이디. 아니 싫어 헤이 나오.
ꯂꯥꯛꯑꯣ ꯇꯞꯅ ꯂꯥꯛꯑꯣ ꯇꯞꯅ ꯂꯥꯛꯑꯣ ꯇꯞꯅ ꯂꯥꯛꯑꯣ ꯂꯩꯔꯕꯣꯕ ꯀꯗꯥꯏꯅꯣ ꯑꯥꯗꯒꯤ ꯐꯤ ꯐꯧꯔꯤꯁꯦ ꯑꯁꯤꯁꯤꯅꯦꯕ ꯑꯩ ꯋꯥꯗꯤꯅꯦ ꯆꯠꯂꯧꯔꯁꯦ ꯍꯥꯏꯁꯤꯗ ꯂꯩ ꯉꯥꯡꯉꯦꯍꯦ ꯅꯪꯁꯦ ꯅꯨꯄꯤꯅ ꯀꯣꯏꯅꯤꯡꯉꯤꯕ ꯅꯔꯤꯜꯅ ꯌꯥꯎꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯔꯣꯏ ꯏꯕꯣ ꯅꯪ ꯇꯧꯔꯨꯅꯨꯃꯦ ꯆꯤꯠ ꯀꯥꯏꯅ ꯆꯩ ꯌꯥꯅ ꯂꯣꯏꯇꯥꯔꯦ ꯇꯥꯔꯝꯒꯅꯤ ꯇꯥꯔꯝꯒꯅꯤ ꯆꯣꯞꯅꯗꯣꯏ ꯄꯣꯠꯅꯤꯗ ꯍꯩ ꯀꯅꯥꯗꯅꯣ ꯅꯣꯏ ꯁꯤ ꯇꯧꯏꯗꯣ ꯍꯥ ꯀꯅꯥꯗꯅꯣꯕ ꯁꯤꯒꯤ ꯋꯥꯌꯔꯁꯦ ꯁꯤꯗ ꯌꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥ ꯍꯦ ꯄꯤꯀꯅꯥꯎ ꯀꯦꯕꯜ ꯁꯦꯝꯕ ꯆꯠꯂꯒ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯩꯔꯦꯡ ꯇꯧꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯏꯇꯩꯃ ꯁꯥꯎꯕꯤꯅꯨꯀꯣ ꯁꯤꯁꯦ ꯀꯣꯛꯁꯦ ꯈꯤꯇꯪ ꯂꯩꯈꯠꯄꯅꯦ ꯍꯦ ꯀꯣꯛ ꯂꯩꯈꯠꯄꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯀꯦꯕꯜ ꯁꯦꯝꯍꯜꯂꯤꯅꯣ ꯍꯥ ꯁꯥꯎꯕꯤꯅꯨ ꯃꯥꯁꯦ ꯈꯤꯇꯪ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯋꯦꯕ ꯍꯥ ꯑꯩꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯋꯦꯕ ꯅꯨꯄꯥ ꯅꯪꯗꯨꯝ ꯅꯤꯄꯥ ꯍꯥꯏꯕꯤꯒꯦ ꯈꯟꯅ ꯁꯟꯅꯗꯒ ꯇꯧꯏꯁꯤ ꯌꯦꯡꯉꯨ ꯃꯣꯏꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯌꯨꯝꯁꯦ ꯑꯣꯟꯅꯔꯝꯃꯦꯗꯅ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯂꯩꯈꯠꯄꯤꯁꯦ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯗꯤ ꯂꯤꯛꯂꯥ ꯌꯨꯝ ꯊꯤꯕ ꯂꯥꯛꯄꯅꯤ ꯏꯇꯩꯃ ꯁꯣꯏꯔꯦ ꯑꯣꯟꯅꯔꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯩ ꯇꯥꯏꯞꯇ ꯌꯥꯔꯦ ꯅꯣꯏ ꯂꯩꯍꯧꯔꯣ ꯁꯨꯡꯆꯠ ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯝꯇꯪ ꯉꯥꯏꯈꯣꯃꯤ ꯅꯪꯕꯨ ꯍꯧꯅꯕꯤ ꯇꯧꯔꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯁ ꯆꯣꯞꯄꯦꯗꯅ ꯅꯣꯏ ꯂꯩꯔꯝꯃꯨ ꯅꯣꯏ ꯈꯪꯅꯤ ꯅꯣꯏ ꯅꯣꯏ ꯅꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦ ꯅꯣꯏꯒꯅꯦ ꯁꯨꯡꯆꯠ ꯆꯠꯃꯤꯟꯅꯔꯣꯏ ꯁꯨꯡꯆꯠ ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯥꯏꯗ ꯌꯥꯗꯗꯅ ꯍꯥꯏꯒꯤꯃꯤ ꯅꯪꯕꯨ ꯅꯤꯄꯥ ꯑꯝꯇꯪ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯍꯥꯏ ꯉꯥꯏꯈꯣꯃꯤ ꯍꯩ ꯀꯗꯥꯏꯅꯣ ꯀꯔꯝ ꯆꯠꯈ꯭ꯔꯦ ꯇꯨ ꯑꯁꯤ ꯆꯠꯂꯤꯁꯤꯅꯦ ꯀꯔꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯒꯦꯕ ꯑꯁꯤꯗ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯇꯨ ꯍꯩ ꯅꯪ ꯌꯥꯎꯕ꯭ꯔꯥ ꯁꯤꯂꯣ ꯌꯥꯎꯕꯅꯦ ꯍꯩ ꯑꯁꯤꯁꯨ ꯁꯤꯂꯣ ꯌꯥꯎꯕꯅꯦ ꯍꯩ ꯁꯤꯂꯣꯅꯦ ꯅꯪꯉꯣꯟꯗꯅꯤꯅꯦ ꯍꯩ ꯌꯥꯎꯕꯅꯦ ꯑꯁꯤꯁꯨ ꯌꯥꯎꯕꯅꯦ ꯍꯩ ꯅꯪ ꯃꯩ ꯁꯦꯝꯕ ꯂꯥꯛꯏꯔꯥ ꯍꯥꯏꯌꯨ ꯍꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯣꯏ ꯀꯦꯕꯜ ꯁꯦꯝꯕ ꯂꯥꯛꯏꯔꯥ ꯍꯨꯔꯥꯟꯕ ꯂꯥꯛꯏꯔꯥ ꯍꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯀꯦꯕꯜ ꯁꯦꯝꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯀꯔꯤ ꯀꯦꯕꯜ ꯁꯦꯝꯕ ꯂꯥꯛꯄ ꯇꯥꯃꯣ ꯁꯦ ꯌꯥꯔꯦ ꯅꯪꯒꯤ ꯊꯕꯛ ꯆꯠꯅꯕꯗꯣ ꯑꯝꯇ ꯂꯣꯏꯁꯜꯂꯣ ꯂꯥꯛꯑꯣꯁꯦ 이봉아, 이 퇴이네. 피진다 떼주지. 세, 떼 토세. ꯌꯥꯔꯅꯤ ꯇꯤꯝ ꯑꯩ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣ, 이봉아. ꯅꯠꯇꯦ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯕ? 이때마다네, ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯁꯦ. ꯇꯤꯝ 하요네, ꯍꯦꯛꯇ 하요네. ꯇꯤꯝ ꯂꯤꯛꯂꯥꯗꯤ ꯑꯩꯒ ꯖꯤꯝꯗ ꯈꯪꯅꯕꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯤꯛꯂꯥꯒ ꯈꯪꯅꯕ꯭ꯔꯣ? ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ? ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯅꯣꯡ ꯁꯥꯎꯕ ꯇꯥꯔꯦꯅꯦ. ꯑꯩꯒ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕꯅꯦ ꯑꯗꯣ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯁꯥꯎꯔꯁꯨ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯃꯥꯒꯤ ꯌꯨꯝꯗꯗꯤ ꯈꯪꯉꯨꯔꯒꯦꯅ ꯂꯥꯛꯄꯅꯦ ꯁꯤꯗꯒꯤꯗꯤ ꯇꯤꯝꯃ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯤꯝꯃ ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯑꯁ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯐꯨꯁꯨ ꯐꯨꯗꯣꯛꯑꯣꯔꯦ ꯅꯪꯕꯨ. ꯑꯩꯈꯣꯏ ꯂꯤꯛꯂꯥꯗꯤ ꯀꯣꯂꯦꯖꯁꯨ ꯍꯜꯂꯛꯇ꯭ꯔꯤ. ꯀꯗꯥꯏ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ. ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯗꯥꯡꯅꯦ ꯏꯇꯩꯃ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯛꯀꯦ. ꯑꯁꯦꯡꯕꯩꯔꯣ ꯇꯤꯝꯃ ꯍꯣꯏꯅꯦ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯑꯣꯅꯦ. 9089265381 ꯌꯥꯔꯅꯤꯀꯣ ꯇꯤꯝꯃ ꯍꯣꯏ. 마기 공을리어브라고 쪼피까지 보내는가 봐. 아이나 그리기노 마기 말은 쏙쏙 한다는 레리시보. 마디 에이브 우르가 핵대 사오 핵대 자이.
ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ? ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯑꯆꯨꯝꯅ ꯂꯩꯈꯤꯒꯅꯤ? ꯑꯗꯨꯕꯨ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯗꯤ ꯎꯅꯈꯤꯒꯦ. 이태민이네. ꯍꯜꯂꯣ 이태마. ꯁꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯔꯣ? ꯍꯣꯏ. ꯑꯗꯣ ꯅꯪꯕꯨ ꯇꯨꯝꯃꯕꯣ? ꯇꯨꯝꯗ꯭ꯔꯤꯌꯦ. ꯑꯗꯣ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯃꯅꯥꯛꯇꯅꯦ ꯅꯕꯥꯅꯤ ꯎꯅꯔꯣꯀꯣ. ꯍꯌꯦꯡꯁꯦ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯃꯅꯥꯛꯇ? ꯍꯣꯏ. ꯍꯣꯏ 이태마. ꯑꯩ ꯃꯥꯒ ꯁꯣꯏꯗꯅ ꯎꯅꯕ ꯆꯠꯀꯦ. ꯍꯣꯏ. ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ. ꯍꯣꯏ 이태마. ꯊꯝꯖꯔꯒꯦ. ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯁꯦ ꯄꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ. ꯍꯦ ꯊꯃꯣꯏ, ꯉꯁꯤꯗꯤ ꯅꯪ ꯅꯨꯄꯥ ꯊꯣꯛꯄꯣ. हेमा केम सोगे से केम सोगे से केम सोगे हेमा अस कमाई तो मिसी दिया केम सो जाना सिबो से केम सोगे से यंगे से केम सोगे ꯃꯤ ꯅꯥꯔꯤꯉꯩꯁꯤꯗ ꯄꯪ ꯊꯪꯉꯦ. ai so sida lakpaneba se laoba ngakang ba thar si laoba se tapna thang tapna tapna thang se tapna sida phamu se tapna phamu khur do kem so kem te yingu se kem nari ge ba khur do kem nari ge ba 미 나리ꯉꯩꯁꯤꯗ ꯄꯪ ꯊꯪꯉꯦ. ado ngakang phamu ko ai sing borage ising glass amta pibiu ba se ising khara thao se ba ising je thao ba se ising je thao ba se kem sokke ba ha kem nari ge ba ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. kem nari ge ba kem nari ge ba doctor ja siro doctor ja sise ꯌꯥꯔꯅꯤ. nang bunga sai di nai hai dai ne ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ. aseng bai pharabo as adumai hai di khara phai dana ai di pakhat lure ai di nang cycle tharak podo su haude ba ado nang bu kai lam dai no ꯀꯩꯒꯤꯅꯣ? sum nung si dana hang bani da ado nang bu kai jat doi no ai bu di manabam sida bar sida thengna sina lakpane ꯑꯗꯨ ꯅꯣꯏ ꯅꯃꯥꯟꯅꯕꯗꯤ ꯂꯥꯛꯑꯕꯣ? laktriye hauji nang thengnarabani da laktrasu yare da ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯅꯒꯦꯅ ꯂꯥꯛꯄꯅꯦ. eh nangi girlfriend lo ꯅꯠꯇꯦꯗ. adu nang bu second thobo ngamgidro ꯈꯪꯗꯤꯌꯦ. adu egana ai thenbiramora. ꯌꯥꯔꯦ ꯊꯤꯟꯕꯤꯔꯝꯗ꯭ꯔꯁꯨ. ado ai kaino ma hangene ꯀꯩꯅꯣ? nangbu kai dai no kai ming kauge ba ꯑꯁ ꯃꯤꯡꯒ ꯍꯪꯉꯗꯅ. kaino ming hai bui kai bro hairamo ba ꯃꯤꯡꯕꯨꯗꯤ ꯊꯥꯅꯦꯜ ꯀꯧꯋꯦ. wow yam phajai ko yum nakti
ꯊꯣꯡꯉꯥꯝꯅꯦ ꯑꯣ ꯑꯣ ꯌꯥꯏꯌꯦ ꯑꯩꯗꯤ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯦ ꯀꯩꯒꯤ ꯅꯪ ꯎꯅꯕ ꯂꯥꯛꯇꯣꯏꯅꯤ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯃꯑꯣꯡꯅꯦ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯆꯠꯂꯒꯦꯁꯦ ꯅꯪ ꯉꯝꯗ꯭ꯔꯗꯤ ꯍꯥꯏꯔꯛꯎꯀꯣ ꯅꯪ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯂꯥꯛꯇꯣꯏꯅꯦ खुदी 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 ꯁꯤ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕꯩ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯏꯗ ꯂꯩꯔꯛꯏꯅꯣ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯁꯤꯒꯤ ꯃꯣꯃꯣꯁꯦ ꯁꯤꯗ ꯉꯥꯎꯅꯔꯤꯁꯦ ꯅꯨꯄꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯀꯅꯥꯏ ꯅꯨꯄꯤ ꯍꯥ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣꯕ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯔꯕ ꯑꯁ ꯀꯗꯥꯏꯗ ꯋꯥꯅꯣ ꯍꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯋꯥꯅꯦ ꯃꯣꯏꯗꯤꯅꯦ ꯁꯤ ꯃꯣꯃꯣꯁꯦ ꯆꯥꯎꯔꯁꯤ ꯉꯥꯛꯇꯅꯤ ꯏꯁ ꯀꯌꯥ ꯍꯩꯅ ꯂꯩꯊꯣꯛꯏ ꯅꯨꯄꯥꯅ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯄꯨꯈꯠꯇꯕꯤ ꯅꯕꯨꯛꯇꯣ ꯂꯥꯟꯅ ꯈꯟꯅꯨꯅꯦ ꯅꯕꯨꯛꯇꯣ ꯄꯠꯆꯅꯤ ꯅꯪ ꯑꯣ ꯌꯥꯔꯦ ꯈꯪꯖꯔꯦ ꯈꯪꯖꯔꯦ ꯑꯩꯈꯣꯏꯅꯦ ꯄꯨꯛꯀꯅꯦ ꯄꯠꯄꯅꯦ ꯉꯝꯖꯔꯔꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯀꯅꯥꯝ ꯀꯣꯏꯖꯔꯣꯏ ꯃꯉꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯩꯁꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯪ ꯆꯤꯡꯅꯗꯣꯏꯕ ꯀꯌꯥꯔꯛ ꯀꯃꯥꯏꯅ ꯆꯥꯏꯅꯤ ꯌꯦꯡꯉꯨꯅꯤ ꯁꯤꯒꯤꯕꯨ ꯄꯩꯗꯅꯒ ꯇꯧꯋꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯀꯅꯥꯝ ꯀꯣꯏꯖꯔꯣꯏ ꯅꯪꯁꯦ ꯌꯥꯝ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ 이번에 ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯣ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯕ ꯙꯃꯉꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯐꯥꯎꯗ ꯀꯥꯏꯅꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯣ ꯑꯗꯨꯅꯕꯨ ꯍꯥꯏꯕꯅꯦ ꯅꯣꯏ ꯅꯃꯥꯟꯅꯕꯗꯨꯒꯤ ꯃꯥꯡꯅꯕ ꯑꯩꯅ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝ ꯇꯧꯔꯝꯕꯅꯤ ꯁꯦ ꯑꯩꯅ ꯁꯥꯈ꯭ꯔꯤꯁꯦ ꯁꯅꯥ ꯈꯨꯗꯣꯞ 2 ꯑꯗꯨꯁꯨꯅꯦ ꯂꯛꯀꯤ ꯁ꯭ꯇꯣꯟ ꯗꯥꯏꯃꯟ ꯈꯪꯕ꯭ꯔꯥ ꯅꯪꯁꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯍꯥꯏꯔꯨꯔꯅꯨ ꯀꯩꯗꯧꯕꯩ ꯍꯥꯏꯔꯣꯏꯗꯣꯏꯕ ꯍꯥ ꯀꯩꯗꯧꯕꯩ ꯍꯥꯏꯔꯣꯏꯗꯣꯏꯅꯣꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯪꯗꯒꯩ ꯀꯨꯏꯕꯤ ꯄꯨꯔꯒ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯒꯤꯅꯦ ꯁꯛꯆꯟꯅꯈ꯭ꯔꯣ ꯍꯥꯏꯕ ꯑꯁ ꯌꯥꯔꯦꯍꯦ ꯇꯥꯅꯤꯡꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯒꯗ ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯗꯣ ꯅꯪꯒꯤꯁꯨ ꯈꯨꯗꯣꯞ ꯑꯃ ꯁꯥꯕꯤꯔꯦꯗꯅ ꯂꯤꯛ ꯐꯖꯕ ꯑꯃꯒ ꯁꯥꯗꯣꯏꯅꯤ ꯁꯥꯕꯤꯅꯨ ꯁꯥꯕꯤꯅꯨ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯗꯅꯦ ꯉꯥꯎꯔꯒꯅꯦ ꯌꯥꯔꯛꯈꯤꯕ ꯅꯠꯇꯤꯌꯦ ꯅꯪꯅ ꯇꯛꯄ ꯀꯃꯟꯅꯒꯤꯅꯦ ꯅꯃꯥꯏ ꯉꯥꯛꯄꯤꯕꯩ ꯋꯥꯅꯤ ꯈꯨꯗꯣꯞꯁꯤꯁꯨ ꯑꯩꯗꯤ ꯂꯧꯖꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯝꯗꯅ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯗ ꯁꯤꯕꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯁꯥꯎꯅ ꯁꯥꯎꯒꯠꯂꯤꯕ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯅ ꯁꯥꯒꯦꯗꯤ ꯁꯥꯔꯗꯕꯅꯤ ꯑꯗꯣ ꯂꯤꯛꯇꯨꯕꯨ ꯁꯟ ꯀꯌꯥꯒꯤ ꯁꯥꯁꯤꯒꯦꯕ ꯅꯠꯇꯦ ꯁꯟ ꯀꯌꯥꯒꯤ ꯁꯥꯖꯦ ꯍꯥꯏꯅꯣꯕ ꯁꯅꯥ ꯁꯥꯕꯒ ꯂꯥꯏꯔꯤ ꯁꯣꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯒꯥꯔꯤꯃꯆꯥꯏ ꯁꯣꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣꯗꯤ ꯄꯤꯔꯛꯑꯣ ꯑꯁ ꯁꯣꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯀꯩꯅꯣ ꯁꯣꯕꯨ ꯀꯗꯥꯏꯗꯤ ꯁꯣꯅꯣ ꯑꯣ ꯍꯧꯖꯤꯛ ꯅꯪꯅ ꯇꯣꯡꯉꯤꯕꯅꯦ ꯒꯥꯔꯤ ꯃꯆꯥꯗꯨꯒꯤ ꯁꯣꯗꯣ ꯄꯤꯔꯛꯑꯣꯕ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯃꯤ ꯉꯥꯎꯔꯤꯁꯦ ꯑꯩ ꯅꯠꯇꯦ ꯅꯪꯅꯦ ꯉꯥꯎꯔꯤꯁꯦ ꯁꯦꯟꯁꯤ ꯀꯤꯝꯇ ꯄꯥꯏꯗꯕ ꯅꯪꯅ ꯏꯅꯥ ꯈꯨꯟꯕꯒ ꯁꯥꯔꯗꯅ ꯅꯊꯨꯟꯗꯤ ꯀꯨꯡꯀꯨꯡ ꯂꯥꯎꯔꯦ ꯑꯩꯉꯣꯟꯗꯒ ꯇꯥꯡꯂꯒ ꯏꯅꯥ ꯈꯨꯟꯕꯒ ꯁꯥꯔꯗꯅ ꯃꯥꯅ ꯄꯠꯇꯠꯄ ꯅꯪꯅ ꯁꯅꯥ ꯁꯥꯕꯤꯒꯦ ꯀꯥꯅ ꯅꯪꯒꯤ ꯁꯅꯥꯗꯣ ꯁꯥꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯂꯩꯕ ꯒꯥꯔꯤ ꯁꯣꯗꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯂꯥꯏꯖꯥ ꯄ꯭ꯂꯤꯖ ꯀꯔꯤꯒꯤ ꯄ꯭ꯂꯤꯁꯅꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪꯁꯤꯗꯤꯕ ꯙꯃꯉꯥ ꯉꯥꯡꯅꯩꯕ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯆꯅꯨ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯔꯤ ꯆꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯁꯦ ꯅꯣꯏ ꯙꯃꯉꯥꯁꯦ ꯉꯁꯤꯗꯤ ꯃꯝ ꯇꯥꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯅꯪ ꯋꯥꯔꯧꯅꯨꯀꯣ ꯑꯗꯣ ꯁꯣꯝꯅ ꯇꯧꯕꯤꯔꯤꯁꯦ ꯃꯐꯝ ꯃꯇꯝꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯕ ꯁꯣ ꯅꯨꯡ ꯂꯧꯒꯦ ꯍꯥꯏꯔꯁꯨꯅꯦ ꯌꯨꯝꯗꯒꯤꯅꯦ ꯂꯧꯔꯗꯤ ꯐꯒꯗꯕ ꯑꯣ ꯑꯗꯨꯁꯨ ꯌꯥꯔꯝꯕꯅꯦ ꯑꯗꯨꯗꯅꯦ ꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯎꯅꯦꯅ ꯂꯣꯠꯄꯗꯅꯦ ꯃꯤꯔꯣꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗꯒꯤ ꯇꯦꯛ ꯁꯦꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯁꯣꯛꯆꯟꯈꯤꯕꯗꯒꯤꯅꯦ ꯑꯩ ꯃꯥꯡꯗꯅꯦ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯗꯅꯦ ꯍꯨꯟꯅꯔꯤꯉꯩꯁꯤꯗꯅꯦ ꯑꯌꯥꯎꯕ ꯈꯔꯗꯤ ꯂꯧꯔꯒꯦꯅ ꯍꯦꯛꯇ ꯆꯪꯉꯛꯏꯅꯦ ꯑꯗꯣ ꯅꯪꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯈꯔ ꯈꯥꯡꯉꯨꯀꯣ
ꯃꯥꯅ ꯇꯣꯡꯉꯤꯕ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯩꯅꯅꯦ ꯕꯦꯡꯒ꯭ꯂꯣꯔꯗꯅꯦ EMI ꯊꯤꯔꯒ ꯂꯧꯕꯤꯔꯤꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯃꯥꯅ ꯏꯅꯥꯎ ꯈꯟꯕꯒ ꯁꯥꯔꯗꯅ ꯙꯃꯉꯥ ꯀꯔꯤꯅꯣꯕ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ ꯀꯔꯤꯅꯣꯕ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ ꯅꯪ ꯅꯨꯄꯤꯁꯤꯒꯤ ꯃꯔꯟ ꯀꯌꯥꯝ ꯁꯣꯔꯒꯦꯕ ꯑꯁ ꯅꯪꯁꯨ ꯉꯥꯡꯉꯤꯍꯦ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯗꯣ ꯋꯥꯔꯧꯕꯗꯤ ꯌꯥꯗ꯭ꯔꯤꯀꯣ ꯆꯟꯗꯨꯅ ꯁꯤꯕꯤꯔꯤꯕ ꯈꯨꯗꯣꯞꯇꯣ ꯑꯩꯒꯤ ꯈꯨꯠꯇꯒꯤꯅꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕꯅꯦ ꯍꯥꯏꯗꯅꯅꯦ ꯋꯥꯏꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯆꯤꯅ ꯎꯔꯤꯉꯩꯁꯤꯗꯅꯦ ꯑꯩ ꯂꯧꯖꯍꯧꯔꯒꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯑꯍꯥ ꯁꯤ ꯈꯨꯗꯣꯞꯁꯦ ꯁꯤ ꯈꯨꯗꯣꯞꯁꯤꯕꯣ ꯍꯣꯏꯅꯦ ꯈꯨꯗꯣꯞꯇꯣ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯅꯦ ꯙꯃꯉꯥ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯁ ꯀꯣꯛ ꯄꯤꯊꯣꯛꯈ꯭ꯔꯦ ꯅꯪꯁꯨ ꯃꯤ ꯃꯥꯒꯤꯅꯦ ꯍꯥꯏꯔꯕꯅꯤꯅ ꯁꯦ ꯅꯪꯁꯦ ꯍꯨꯔꯥꯟꯕꯅꯦ ꯅꯪꯁꯦ ꯍꯨꯔꯥꯟꯕ ꯅꯨꯄꯥꯅꯦ ꯍꯥꯏꯁꯤꯅꯦ ꯑꯝꯇ ꯉꯥꯏꯈꯣ ꯈꯠꯅꯕꯤꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯑꯥ ꯌꯨꯝ ꯌꯧꯔ ꯈꯠꯅꯕꯤꯔꯣ ꯁꯤꯗꯤ ꯀꯩꯊꯦꯜꯅꯦꯕ ꯐꯩ ꯅꯪꯁꯦ ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯝꯃꯦ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯪ ꯐꯩ ꯍꯥꯏꯁꯤꯅꯤꯅ ꯍꯣꯏꯗ ꯀꯨꯏꯅ ꯀꯣꯏꯅꯕꯁꯨ ꯅꯠꯇꯕ ꯇꯣꯡꯅꯔꯁꯨ ꯌꯥꯔꯁꯨ ꯂꯣꯏ ꯃꯥꯡꯗ꯭ꯔꯁꯨ ꯈꯔꯗꯤ ꯐꯪꯉꯤꯗꯅ ꯑꯁ ꯂꯥꯏꯖꯔꯤꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯂꯥꯟꯖꯔꯦꯕ ꯌꯥꯔꯦ ꯑꯩ ꯆꯠꯀꯦ ꯍꯟꯗꯣꯛꯑꯣ ꯑꯁ ꯂꯥꯏꯖꯔꯤꯁꯦ ꯂꯥꯏꯖꯥ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯑꯩꯅ ꯍꯥꯏꯖ ꯑꯝꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯇꯨꯡ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯕ 탄인 솜다 ꯀꯩꯅꯣ ꯗꯨꯕꯨ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩ ꯎꯔꯒ ꯀꯧ ꯂꯥꯛꯇꯦꯅꯦ ꯃꯤꯡꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯅꯪꯅꯗꯤ ꯍꯪꯁꯨ ꯍꯪꯗꯅ ꯍꯪꯉꯣ ꯈꯨꯝꯃꯒꯦ ꯀꯔꯤ ꯃꯤꯡꯅꯣ ꯀꯧꯔꯤꯕꯣ ꯂꯥꯏꯖꯥ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯏꯁꯩꯅ ꯑꯃꯨꯛ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯑꯗꯣ ꯋꯥꯔꯤ ꯑꯝꯇ ꯁꯨꯝ ꯁꯥꯈꯤꯁꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯅꯤꯌꯦ ꯑꯩ ꯁꯤꯗꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯉꯥꯛꯇꯪꯗꯤ ꯀꯨꯏꯔꯣꯏꯕ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯁꯣꯝꯗ ꯉꯥꯛꯇꯪ ꯋꯥꯔꯤ 사세요. ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯕ, ꯂꯥꯟꯅ ꯈꯟꯈꯤꯅꯦꯕ, ꯃꯤꯅ ꯋꯥꯔꯧꯈꯤꯅꯦꯕ. ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯣꯡꯃ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ. ꯑꯩ ꯆꯠꯂꯒꯦꯁꯦ. ꯀꯩꯅꯣ? ꯉꯥꯏꯈꯨꯑꯣ. ꯅꯪꯅ ꯍꯦꯛꯇ ꯈꯪꯕꯤꯔꯦꯅꯦ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯅꯤ. ꯅꯪ ꯌꯥꯝ ꯆꯤꯡꯅꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯦ ꯑꯩ ꯀꯧꯒꯦꯁꯦ. ꯃꯉꯥꯜ, ꯁꯣꯝꯗ ꯂꯥꯛꯑꯣ. ꯁꯣꯝꯗ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯁꯤ ꯂꯥꯛꯑꯣ. 시제 마기 밍네네 타닌 아이기다네 boyfriend I love you so much 타닌 마기나네 망가 그래 가게 만나는 아도 수마이 덕시 nangi네 nangi 소시 보고 nangi 소시 라우로 아이네 카르테 가니 하라마 세 라우로 세 अदो अने नवाई के अमता तौरगे लो चसी लो ओए इनुमा तोजिबो सिनु फि ngor ba kenu khangdeba asiru ba jung chami nagreba atu be ngonda navai ga de tauge kaina ibai de ngonda kau dawni masi khangni
ꯅꯣꯡ ꯐꯖꯅ ꯎꯅꯔꯁꯦꯕ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯑꯁ ꯉꯥꯏꯈꯨꯋꯣ ꯉꯥꯛꯇꯪꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜꯐꯤꯗꯨꯝ ꯀꯥꯞꯁꯤꯁꯦ ꯁꯦ ꯈꯔ ꯆꯪꯁꯤꯜꯂꯣ ꯁꯦꯕ ꯅꯣꯛꯑꯣ ꯁꯦ ꯅꯣꯛꯑꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯅꯦꯕ ꯑꯩ ꯗ꯭ꯔꯦꯁ ꯑꯃꯅꯤꯗ ꯂꯩꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯂꯩꯌꯣ ꯍꯥꯏꯔꯁꯨꯅꯦ ꯑꯩ ꯂꯩꯕꯤꯒꯦ ꯌꯥꯔꯅꯤ ꯑꯗꯨꯒꯤꯕꯨ ꯂꯥꯏꯖꯥ ꯂꯥꯏꯖꯥ ꯑꯩꯁꯦ ꯅꯪ ꯍꯧꯖꯤꯛꯄꯨ ꯆꯠꯇ꯭ꯔꯤꯕꯣ ꯂꯥꯏꯖꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯁꯥꯎꯅꯕ ꯇꯧꯔꯔꯣꯏꯕ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯈꯪꯅꯕꯒꯤ ꯃꯇꯝꯁꯦ ꯂꯣꯏꯔꯦ ꯅꯍꯥꯟꯋꯥꯏꯅꯦ ꯅꯪꯅꯅꯦ ꯆꯨꯍꯤꯡ ꯁꯨꯝꯃꯒꯅꯦ ꯅꯃꯥꯏ ꯅꯃꯤꯠ ꯍꯨꯃꯥꯡ ꯀꯥꯡꯉꯒ ꯂꯩꯔꯝꯕꯗꯨꯗꯅꯦ ꯅꯪꯕꯨ ꯁꯨꯝ ꯅꯨꯡꯁꯤꯕꯗꯒꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯤꯁꯛ ꯄꯤꯛꯄ ꯊꯃꯣꯏꯗꯣ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯕꯗꯅꯦ ꯏꯆꯥꯟ ꯆꯥꯟꯅꯔꯔꯣꯏ ꯆꯠꯂꯣ ꯅꯪ ꯆꯠꯂꯝꯃꯣ ꯆꯠꯂꯣ ꯂꯥꯏꯖꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯣꯏ ꯍꯥꯏꯔꯗꯅ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯖꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯊꯦꯡꯉꯦꯕ ꯗ꯭ꯔꯦꯁ ꯈꯤꯇ ꯂꯩꯔꯨꯒꯦꯕ ꯑꯗꯣ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯩ ꯂꯩꯕꯤꯔꯒꯦꯕ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯅꯪꯕꯨ ꯁꯦꯟ ꯀꯌꯥꯝ ꯌꯥꯎꯔꯒꯦꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯐꯨꯔꯤꯠ ꯑꯃꯒ ꯂꯩꯅꯕꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯀꯌꯥꯅꯣꯕ ꯁꯦꯟꯗꯨꯕꯨ ꯀꯌꯥꯅꯣ ꯍꯥꯏꯕꯅꯤ ꯂꯨꯄꯥ 2,000 ꯌꯥꯎꯋꯦ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯅꯔꯅꯥꯏ ꯑꯣꯏꯅꯕ ꯊꯝꯖꯤꯟꯖꯔꯣ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯩ ꯂꯩꯕꯤꯔꯒꯦꯕ ꯌꯥꯔꯅꯤꯕ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯗ ꯂꯥꯛꯀꯦ ꯁꯥꯏꯀꯜꯗ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯇꯦꯗ ꯑꯣꯛꯇꯣꯗ ꯂꯥꯛꯑꯦ ꯅꯪ ꯑꯣꯛꯇꯣ ꯇꯣꯡꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯣ ꯅꯪꯅ ꯁꯥꯏꯀꯜ ꯁꯨꯝ ꯊꯧꯕꯗꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯕꯥꯏꯛꯂ ꯀꯥꯔ ꯑꯃ ꯂꯩꯔꯁꯤꯔꯣ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯌꯥꯔꯣꯏꯌꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗ꯭ꯔꯤꯌꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯁ ꯑꯣꯏꯅꯤꯡ ꯑꯣꯏꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯅꯕꯗꯕꯨ ꯆꯍꯤ ꯈꯦꯠꯅꯕ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇꯅꯦ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯒꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯕꯁꯨ ꯅꯠꯇꯅ ꯍꯣ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒꯅꯦ ꯇꯞ ꯇꯞ ꯅꯨꯡꯁꯤꯅꯔꯛꯀꯗꯣꯏꯕ ꯈꯪꯉꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯦꯕ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯪꯒꯤ ꯄꯪꯇꯛ ꯇꯧꯕꯅ ꯇꯧꯗꯨꯗꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪ ꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯉꯁꯤꯗꯤ ꯗ꯭ꯔꯦꯁꯁꯨ ꯂꯩꯔꯅꯤ ꯅꯌꯨꯝꯗꯁꯨ ꯑꯩꯅ ꯊꯤꯟꯕꯤꯔꯅꯤ ꯊꯤꯟꯕꯤꯅꯨ ꯑꯩ ꯑꯣꯛꯇꯣꯗ ꯆꯠꯆꯈꯤꯒꯦ ꯑꯗꯣ ꯅꯪ ꯅꯍꯥꯟꯃꯨꯛ ꯅꯃꯥꯟꯅꯕꯤ ꯑꯃ ꯎꯅꯅꯤ ꯍꯥꯏꯕꯗꯣ ꯎꯅꯔꯕꯣꯕ ꯑꯁ ꯎꯅꯗꯦꯗ ꯍꯧꯖꯤꯛꯐꯥꯎ ꯎꯅꯗ꯭ꯔꯤꯕ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯣ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯕ ꯑꯁ ꯅꯠꯇꯦꯕ ꯁꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯊꯥꯅꯦꯟ ꯑꯩꯒꯤ ꯇꯧꯁꯤꯗ ꯅꯍꯥꯛꯁꯦ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯈꯜꯂꯝꯃꯅꯤ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯤꯌꯦ ꯇꯣꯝꯕꯣꯏꯁꯨ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗ ꯊꯥꯖꯗꯅꯅꯦ ꯅꯪꯒ ꯅꯣꯡꯃ ꯊꯦꯡꯅꯕꯗꯒꯤ ꯑꯩꯁꯦ ꯉꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨꯅꯦ ꯄꯣꯊꯥꯕ ꯐꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯅꯦ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯀꯅꯥꯝꯇ ꯈꯣꯏꯗꯥꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯕꯁꯨ ꯑꯋꯥꯠꯄ ꯑꯝꯇ ꯈꯪꯗꯅ ꯍꯤꯡꯍꯜꯂꯕꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯅꯪꯒꯤ ꯀꯔꯝꯕ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯊꯃꯣꯏ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯅ ꯑꯩꯅ ꯊꯤꯔꯛꯈꯤꯕ ꯑꯩꯅ ꯊꯥꯖꯈꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯍꯥꯛꯇꯣ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯁꯛ ꯃꯆꯨ ꯈꯖꯤꯛꯇꯪ ꯊꯣꯛꯂꯛꯄꯗ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯍꯧꯔꯛꯈꯤ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥ ꯑꯝꯇ ꯅꯠꯇꯦ ꯉꯁꯥꯏ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯝꯕ ꯃꯉꯥꯜ ꯍꯥꯏꯕ ꯃꯤꯁꯛꯇꯨꯅꯤ ꯅꯪꯒ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯖꯨꯁ ꯕꯥꯔꯗ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯅ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯑꯦꯅꯤꯋꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯁꯦ ꯑꯉꯥꯎꯕꯤ ꯑꯩꯒꯤ ꯇꯧꯁꯤꯗ ꯁꯣꯏꯗꯅ ꯅꯣꯛꯅꯤꯡꯉꯝꯃꯅꯤ
ꯂꯥꯏꯖꯥ ꯑꯩꯁꯨꯅꯦ ꯀꯅꯥꯒꯨꯝꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯣꯊꯥꯕ ꯐꯪꯗꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯂꯥꯏꯔꯗꯅ ꯑꯩꯕꯨ ꯎꯔꯒ ꯆꯩꯕ ꯉꯥꯡꯕ ꯁꯤ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯏꯟꯊꯣꯛꯄꯤꯔꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒ ꯎꯅꯔꯒ 이친 ꯄꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯒꯦ ꯈꯟꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩ ꯍꯤꯡꯂꯤꯕꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯐꯖꯅ ꯊꯦꯡꯅꯁꯦ ꯊꯥꯅꯦꯟ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯣ ꯇꯥꯏꯌꯣꯡ ꯃꯄꯨꯅ ꯆꯥꯟꯕꯤꯗꯅ ꯅꯍꯥꯛꯄꯨꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯇꯥꯡ ꯂꯥꯛꯂꯕꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯅꯤꯡꯁꯤꯡꯉꯛꯎꯀꯣ ꯑꯩ ꯆꯠꯂꯒꯦ